Miss PAODAM ing tabiri bisingbu ahanba maktada nomaithen konjesoina taamna okjabagaloina khurumjari ngasigi maroiba pauda ngasigi assembly mifamna tongan ba department tayet ki lupa crore lising taruka jamanga humfutara lakh tara ga lising tani pangi senpam pass tawkre ahumnak suba Mr. Kaksing District Bodybuilding competition ngasi pangthokre Lan kirabadi changloidabani changkhragadi halloidabani haina Peace and Protection Committee chakpa fayingi President Chitena Fongdokre Loinena Uttar Pradesh ki Mehruna village da food poisoning tawbadagi Mehrui Marifu Rakanakre Mehrui Amalekidre Mapungabu Pau Miyam da Pizari Manipur Legislative Assembly ki ngasi fam kiba mifamda tongan ba department taret ki lupa crore lising taruka jamanga humfutara lakh tara ka lising tara nipangi apunba senpam oigadaba demand sing pass tawkre House na pass tawkiba demand for grants sing adudi Agriculture Department, Community and Rural Development, Power Department, Youth Affairs and Sports Planning, State Academy of Training amadi Minorities and Other Backward Classes and Scheduled Castes ni demand tel asi khananabagi damak pukhalakpa matamda opposition MLA TS Lokesor amadi MLA O Surjakumarna Agriculture, Community and Rural Development, Youth Affairs and Sports amadi Minorities and Other Backward Classes and Scheduled Castes ki demand singda cut motion sing pukatki Opposition MLA sing na pukat kiba kat motion gi wafam sing mali leinaba minister sing na paukumpi ki demand sing asi kupna khana nainaraba matungda kat motion sing asi handoktuna house ki member sing na amata oina ayaba pitna pass tawki Jaujang tekta pikliba mahairoi ani mphom khangdena mangkiba thodokta chauna chenaba mioi phabagi mathakta mahairoi nupi macha amadi nupa macha aduna set jakiba physical khara fangbagi report leirabanina hakchang ani asiki saru machet amata oirabaso imung manungda phanganbam thoi haina opposition MLA K Ranjit na house ta takshinkre mahairoi ani asiki case asi lengakna Hakchin lawi irang asigi manung chana khwaidagi nungaitaba thawdo asida chenariba mioising matik chaba cherak pinaba lengakna takshili haina house ki lusingba oriba CMN Brena thajaba piki ngasi fam kiba Manipur Legislative Assembly mifamgi calling attention ki matamda Congress MLA K Ranjit na mahairoi ani gi laibak thiba thawdoka mailenina wafam pukhatladuna tamthiraba mihat asiga mailenina Assam gi Kamrup Court ta CVI na sarse thangat khiba laikre Haiki Magna Makataraduna Hokiba English in Kulumdogi July Tarukta Mayumdagi Toki with the Gitiva Kangana Lerakiba Aniasigi Tawaya of Haksang Taduna Labagi photo social media that by Oikiba Lake Mihar Asida Jenaba Mui Taruk CBI na Pabagi Pau Lake Paraba Mui Taru Asiki Manunda Anidi Pikliba Angang Oibana Tadokre Masigi Matakta Todo Asigi Master Plani Haiba Paulun Mang Kauba Muyamaso Pune dagi CBI na Pakibagi Paulay Kre Langla Langjin Pangbaya Kudam Amadi Jenaba Musing asi Paba Madi Pangbang Amlabanina Mahairoi Aniasna Araba Yahip Tan Kiba Mapham Kangbam Toi Sarsi Tangat Kiba Tanipan Helak Lava Paubada Langla Langjin Laitaba Laibak Tibani Haina Fongdoki MLA Giwapamgi Paukum Piraduna CM na Taudo Asida Kulai Paiba Laloba Yaromba Yabagi Jungnaba Labana State na case asi Paibada Kudong Chadaba Lakpadagi Laibak Asigi Kwaidagi Wangba Agency Ama Oiriba CBI da case asi Kuchinabani Mahairoi Ani asigi Hakchangi Sharu Machet Amata Oirabasu Pangan Biuhaina Imung Manungna Bukalakiba Wapamasi Yamna Maram Chai case asigi Matangda CBI Gasu Matam Pumbada Pau Fauna Dina Lakli Haiki Agency amana paidna leiba case oibana lengak nangai hak leitana khut thingjinba yadaba wafam lei adumapu CBI gi angamba thakta hotna duna imung manungna pamniba wafam thabakta onthoknaba kana taksinduna lakli haujisu taknari thawdo asida natana irang asigi manung channa mpham khangdana mangkibadagi haksang fangdana leiba miyoi khudimak kisu langla langjin fangnaba lenga ki maikidagi kana hotnari haina mahangna phungdoki
Hiangnam Police Station ki manung chanba Sekmaijing mamang lekaida security ki combined force na operation chatakre maduda khusu khulai kya phagat pangam kre commando kaksing unit ki OC Sobedar S Berana Luchingba commando unit kaksing amadi Hiangnam Police Station ki team yauduna chatakiba operation ado 5/9 GR na pirakpa akaknaba paw amadagi 33 AR amadi 126 Battalion A Koi BSF ki kangbu yauna chatakibani ngasi ki operation aduda Sekmaijing mamang lekagi mongsong amadagi yamla bu khusukulai sing phagat ki ba khusukulai sing adudi 12 bore single barrel rifle ama MA3 MK2 AK rifle ama 36 IG hand grenade taruk 9 mm pistol ani charger ga loina ba buffing handset ani tube launching ani tear smoke grenade manga anti riot stun shell mari tear smoke shell nipan anti riot cartridge manga helmet ani M3A2 haina thaba signal grenade ani bulletproof base manga AK ki kap yari maru kuntra manga ahang ba case tara mathoi detonator nipan 9 mm ki kap yari ba maru ani .38 ammunition 5 sina chingba yauri thaudoksi ka mai lenena 12 board cartridge nipan yauri thaudoksi ka mai lenena Hiangnam Police Station na case amalo khali hari All Manipur Bodybuilders Association Ambagi Lamjing Makhada Kakching District Bodybuilders Association KDBBA na senduna humlak suba Mr. Kakching District Bodybuilding Competition ngasi Library and Information Center Kakching Auditorium da pangthokre Men's Fitness Junior Mr. Kakching amadi Senior Mr. Kakching punna contest ahum pangthoktuna athoi ahen tanakre athoi ahen takraba sing adudi 3rd Senior Mr. Kakching District na Maibam Robert August Gym Chekona second na Mayang Lambam Olenjet DJ Gym and Fitness Center Kakching aduga ahum subana KSSP Pinchandra Sangai Fitness Center Kakching takre Junior Mr. Kakching District na Mayang Lambam Olenjet DJ Gym and Fitness Kakching aduga ani subana Jupiter Yankop Muscle Factory Kakching na amasung ahum subana MD Imran Khan Wild Gym Sorana taki Men's Sport Physics na KSS Lamyanba Sangai Fitness Center Kakching na aduga ani subana Naurem Freddy DJ Gym and Fitness Kakching amasung ahum subana Fratlapam Likilembana taki Ngasi pangthokiba Mr. Kakching District Bodybuilding Competition adugi hawdokpagi thoramda KDBBA ki founder president thabaktaki potharaba headmaster Moyangtem Mukundana athoiba mithung KDBBA ki president KSS Kunadar na thoramapu IBVF ki organization secretary su oriba ambagi president and Ratan Bubon Brickfield ki proprietor and Nopur KDBBA ki vice president and Sanatomba Santa Enterprises ki proprietor S.A. Santa amadi Junior Mr. World ki silver medalist and Nandan akanaba mithung sing oina saruk yake Kakching District Olympic Association ki ahanba foundation de ki thorok ngasi association asina senduna Kakching Mayarikai community hall pangthokre Taramadu da Deputy Commissioner Kakching Rohit Anana thoiba mithung Kakching District Olympic Association ki president KSS Dermadas amadi Vice President Moyangtem Ratan Kumarna Tharamabu sing oibaga loina District Youth Affairs and Sports Officer Kakching District NG Sunita Chanuna akanaba mithung sing oina saruk yake Foundation degi tharamasiga mailena nupa amadi nupi sanaroi singi indoor amadi outdoor events sing archery yogasana wushu
boxing masanasing yauna mukna amadi first division football league winner SDO Palel amadi second division football league winner UCC Kaksing anigi football match amasu DSA Kaksing gi playground da pangthoki Handak numit kharani asida nong kan chubadagi National Highway 37 gi from Kayada landslide thokpadagi lambi chathok chachin da chauna apanba thokre Gari kya chatpa yadaduna panduna lere landslide asi nungba kaimai amadi sanji khuno area singda ngasi anganbada thokibani singning khaibasina National Highway asigi lambida nungleingoi chingba kya paisin badagi passenger puba gari yauna truck lanai gari kya panduna lere lambi singdobagi thabak local authorities sing amadi NHIDC na yamna kanna hotnari adubu excavator na chingba sijinaduna lambi singdokna bakanna hotnarubusu nongchubana lambi singbagi thabak chatabada apanba kaya thogali hari haukiba numit kharani gi mamangdagi Manipur chukiba akanba nong asina maram oiraga Kaching district ki tongan ba Mapham Kayada Echao gi Awaba Mayoknare law amadi nga gi farm kya ising gi ironungda laikre Echao asina maram oiraga district asida leba Khoidum Part Pumlen Part Lowsi Part Kharung Part yauna Part ayambasu ising imai wangkhalaktuna Part asigi mapalda leiramba nga gi farm kya ising na thumjinduna farm da leiramba yamlaba nga kya chenthokre loinana haujiksu Mapham Kayada nga misingna ising Echao da pathok laba farm sing hapa amadi lang sijinatna lemhoriba nga sing makata na thoktana ba khonari amaromda district asigi Handloom Wabagai Lamjau Kairak Langmaidong Laimanai Thongnaujam Elangkhangpopi Yangdong Waikhong Laphupa Tera Thongjau Wangu amadi Pangaltabi yauna Mapham Kayada Echao asina lawfam kaya thumjinkhre loinana Kaching khunau gi oinasu khulasibu fauna chaliba darang turel ngasi nongaramdai pung 3 tama matamda kaikibadagi khulasigi lawfam kya isingna ironungda laikre Amaromda Kaching district leba Arambai Tengolgi tongan by unit singna turel kaiba amadi tureldagi ising pathokpa mafam singda koina chatuna ising tingbagi thabaksu leptana chathari Handak numit kharani asida nong kan chubana maram oiraga lamdam asida leba imai sing wangkhalakli Kaching district cheliba sekmai turel gi sekmai beres ki makhada cheliba turel gi imai pathorakpa yabagi fibam lakpadagi Kairak Wabagai Awang Lekai Wabagai Thingere Kai gi miyamna section tharang laukhot aduna sandbag sing thamduna turen torban karaktana bakkanna hotnari Kaching Turil Wangmada leba Lilabati Hindi School gi higher and lower examination gi form hayeng tang August ki nipandagi thaba horagani akupa marol mobile number 6009073409 amadi 9856455917 dagi khangba yagani haina Hindi Prachar Parishad Kaching gi principal na thadokpa churl amana phone dorakli Manipur da thokliba irang asida lanjenarakna kwakta sericulture relief camp ta changjafam lawriba imung kunthra taret ngarang ahing kan chukiba nungna maram oiraga maningtingdagi ising ka henna chentharakna moirang turen bangi torban kaiduna ising chensilakpadagi Echao gi Awaba Mayoknare relief camp asida yum thumlabasing manangna pampham singda thoklaga safagata pampham singda amuk changjafam lawnari Echao gi Awaba Mayoknare ba imung singi phibam adu Director Health Services Dr. O Sanahanbi CMO Bisnupur Dr. L. Rai Chandran Luchingba Medical Team Amana Amadi Moyang Asigi MLA gi PRO Team Amana
ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯛꯈꯤ ꯑꯃꯗꯤ ꯏꯁꯤꯡ ꯆꯥꯅ ꯊꯛꯅꯕ ꯐꯤꯔꯣꯜ ꯈꯨꯗꯛꯀꯤ ꯃꯊꯧ ꯇꯥꯕꯁꯤꯡ ꯄꯤꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯒꯥꯔꯤꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯕ ꯏꯃꯨꯡꯁꯤꯡ ꯆꯥꯝꯊꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯁꯤꯡ ꯆꯥꯎꯕ ꯑꯗꯨ ꯍꯟꯊꯈꯤꯗꯨꯅ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯨꯕ ꯄꯣꯠ ꯆꯩꯁꯤꯡ ꯍꯣꯟꯗꯣꯛꯄ ꯑꯃꯗꯤ ꯌꯨꯝꯒꯤ ꯀꯥꯁꯤꯡ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ ꯏꯔꯣꯝ ꯑꯕꯨꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯔꯥꯡ ꯑꯍꯤꯡ ꯄꯨꯡ 12 ꯇꯥꯔꯝꯗꯥꯏꯗ ꯅꯣꯡ ꯆꯨꯕ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 5 ꯇꯥꯔꯝꯗꯥꯏꯗ ꯃꯣꯏꯔꯥꯡ ꯇꯨꯔꯦꯟꯄꯥꯟ ꯀꯥꯏꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯏꯃꯨꯡꯗ ꯐꯤꯠ ꯑꯃ ꯍꯦꯟꯅ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯈꯤ꯫ ꯃꯅꯥꯛ ꯅꯛꯄ ꯑꯔꯥꯝꯕꯥꯏ ꯇꯤꯝ IDPꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯇꯨꯔꯦꯟ ꯃꯄꯥꯟ ꯀꯥꯏꯕ ꯊꯤꯡꯅꯕ ꯍꯣꯠꯅꯈꯤ꯫ ꯆꯩꯔꯛꯇꯨꯗ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯄ꯭ꯔꯤ-ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁ ꯅꯝꯕꯔ 56ꯇꯒꯤ 106ꯇ ꯂꯩꯕ IDP 110 ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯍꯣꯟꯗꯣꯛꯈꯤ꯫ MLA, ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯨꯗꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗ ꯊꯥꯒꯠꯂꯤ ꯍꯥꯏꯈꯤ꯫ sina ngasalakpasna around 4 feet muk wangkhana ngasalai singsina sina maram moiga wall collapse tawgibne ado yam ngalingai matam moiba aduga ngasai mi su kya lenda bisna maram moi kanda khadang khudong cha daba hanbada quick response team se khadang phajawi wat adubu laibuk phabadi within minute 10 kudmung da khoigi kiengi miyam chongthokpiraga khoi mayam se rescue tawre ado makhata na khoigi hariba flood situation je kamai leibno yeng kanda khoigi manung leiba pot miyam se khoina kanbe ya bakhai kal Director Health Services Dr. O Sanahanbina fongdokibada awaba taringe chereksida IDP singna Echao gi awaba amuk thengnaba nungaite Chief Secretary gi pawtak matung ina khudakta laktuna Echao gi fibam yengsilari adubo turel amuk kairabadi Echao amuk su thokadaba oibina turenban asi ningthina semjillagadi hena fagani khali aduga anayek soidana yauragani khallaga hidak langthak langduna thamle amadi CMO ga tanaraga paikhat beya ba hakchelgi section thawang paikhat kani haiki Manipur lengang na paikhaliba school fagat hansi mission da yauriba Kakching Higher Secondary School gi oina ojadagi hauraga infrastructure amadi non teaching staff na chingba awat apakya leibadagi ngasi school asigi mahairoi singna lambi da thoraktuna ready chatlaba matungda atuba matamda darkar oriba oja sing than biru haina Deputy Commissioner Kakching da aiba Gerald Pesinduna taksin kre DC Kakching unaruba matungda school asida 12 science tamniba Okram Francis Koba mahairoi amna fongdorakpada school asida hauji mahairoi lising ama hena mahitam libani aduga school asida mathau taba oja sanction post masingna Humbutara romni aduga hauji mathau tawriba ozana nipuni romdani maramasina oza ka hena watpadagi school asida mapung fana mahitamba fangre haina fongdoraki khongsit asida yawkiba school asimakta 11 commerce tamnibi mahairoi salam Sonia Kaubi amanasu makhatana fongdorakibada tasengna school asida oza masing ka hena watki singna mapung phana mahi masing tamba fangre ozawar pagi mathakta school asida library laboratory room lab attendant mali sweeper na chingba non teaching staff kya watpanasu school asida normal duty toba ngamdan lei hiramasiga mai lenana Education Commissioner da aiba Gerald Pesinduna haijakhiba leikre madugi matungda haukiba July 15 da supnagi oja ahum khak thabirakpagi order tholakkiba leikre adubu ngasi phawba join toraba leitri maramadna July 18 class boycott tawduna laklabasu lenga amadi mai leinaba authority na ngasi phawba tasin usinadana leiribasi school asi mutlo chatra singi punsi manglo haibaga chap mane kariguma makhata da lenga amadi mai leinaba authority na tumena dum leisilabadi mahairoi singi mama mapa yauna hena kanba khongjang kaya sangsilakani hari practical tawbam any lab khuding maglab amatta leite maramaduna akoi hana so hijagre lever leite hijagre ba makhai je pibir ona kaya taksin gare class boycott tawdana tawre adu bawa mari leina ba lenga ka mari leina ba authority singna meeting sung jang bi da bagi mawong da tawrise tasengna akoi satra moini ya janingde maramaduna atuba matamda akoi gi wali boza singje thabir taba tar de akoi khongjang akan ma khongjang jangjilakini
Government amadi private institute singda thabak louba matamda senthok lambi lejidraba IDP singisu reservation thambiyu haina Relief Committee Manipur Chief Coordinator Thoidingjam Bon Khuraina Manipur ngaki puning singsilakle ngasi Manipur Press Club ta pangthokiba pawgi mifam amada wafam asi fongdokladuna Bon Khuraina hai Manipur da hokiba me humdagi hauduna ngasi pawba chacharakli balan asina maram oidna mayum makai thadokna hojik relief camp singda changjafam lauduna leiriba IDP singi yengduna point nipan yawba memorandum ama Manipur Chief Minister da pisinkhre memorandum aduda maru oina juribamda leiriba inmate chuna anayek yaropa matamda CMHD card sizinaduna ana laying bagi khudong chaba phangdabagi awaba mayoknare asigi Kanduna manak napachawbu hospital amada masigi khudong chaba phanghanbiba amadi athapa mafam singdagi IDP singna government hospital singda layingba lakpada chathok chasingi awaba amadi tongan ba laboratory test tawbada thengnariba awaba se leihandanaba honabiba loinana layingba lakpada chathok chasingi khudong chadaba mayoknariba IDP singi leifam guest house ama thambiba haibana chingba kaya memorandum asida yauriba si Manipur lingana thabak oina onthokpinabasu appeal tawki yumji chakiba burnsiga aduga unburn natuga destroy tawusi siga anigi kaino pasa pi si manarakta waita sisu tawino destroy tawona ta sang yade samani lady poto modum sino phangdramne mo yumda mai thadi haiwani thugai bo su changba yada basi su moidi government gi madu unburn ne na tawlera ajik still ka video le report si mi amade lupa tara gi pot pirga le unburn six sona kanda lupa sam thang wa pika burn gi aduna si si tawino aduga mo de relief le bisi samana mi aduna fazana manaba mi yeng bi sine ko yari post Manipur gi thangta gi ojap namak amato ina punsinduna amato oiba kanglon ama semba mathautai madu ningthina chatna halaba matamda thangta culture yokhatpa hena chawkhatpa masana ma oiba ngamgani haina Manipur University of Culture gi deputy registrar Dr. Lauremam Surjina fongdokre wapamasi apunba Manipur Huyen Lanpung Lupki Nipalak Suba Foundation de Huyen Lanlong Numit Thoromga Mailena fongdokibani wangkhai thangjam lekai leba Loop asigi mayai loishangda pangthokiba thoromaduda Lawyers for Human Rights Manipur gi Executive Director Maisnam Koro Hanba Luang amadi apunba Manipur Huyen Lalong Loop ki President Okram Manglem Maitain Tharomgi athoiba mitungnen oina saru yaki thoromadugi manungchanna Huyen Lalong gi Sintak Porel Singnufam da hailei katki lunina Kakchingdagi Oja Thangjam Robindro da Huyen Lalong gi Achangba Yumbirel Ewachu Kosinaki, Thoramadugi Athoiba Mitunglengi Warol Pireduna, Dr. Lauremam Surjina Makhatana Hai, Manipugi Thangta, Mapale Baksingna, Maming Tongan Batonduna, Kopi Taropa Yabagi Otokpa Leirakli. Maramasina Yaiba Makai Kopi Toba Yadanaba Copyright Acta Thangta si Chanhanaba Honaba Changi, Lunina Tongan Ba. Oja kayana thangta takpa matamda manadaba kaya yauriba sisu manaba kanglon ama semduna thangta da puduna chatliba na yokhatpagi nunggi oiba chatna pathap kaya aduna takpi tambirabadi mapalebak singna kopi tawba yadanaba masak amasu oigani haiduna Manipur University of Culture da su tongan ba department kaya hapsinduna university asinasu Manipur gi chatnabi kaya malem gi thakta pukhatnabasu honari haiki GP Women's College Infagi Internet Quality Assurance Cell na sinduna college asida nongna ming chenduna BA BSc Honors First Semester da tamlaklaba mahari singi Students Induction Program ama pangthokre college asigi Central Hall da ngasi pangthokiba tharamaduda GP Women's College ki Principal Hijam Romi Devi Department of Physics ki Head oinana College Students Union gi Vice President oinam President oina puriba Associate Professor Dr. M. Vidyasagar Amadi Teachers Forum GP Women's College ke President Nonina Department of Botany Head Oina Puriba Dr. Akoijam Nirmala Devi Associate Professor na Mathangsina President Member Sing Oina Saru Yaki Thoramaduda Nongna Tamlakliba Mahairi Sing Teaching Amadi Non Teaching Staff Singa Sakhang Maikang Nakibagaluna College Sida Hangdokliba Department Tarateki Subject Information Sing Samlapna Kangan Ki
ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯑꯥꯏꯀꯥꯛꯀꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯗꯥꯛꯇꯔ ꯑꯦꯝ.ꯗꯤ. ꯕꯍꯥꯔꯨꯗꯤꯟ ꯁꯥꯍꯅ ꯅꯧꯅ ꯆꯪꯂꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯊꯝꯗꯨꯅ ꯈꯪꯍꯟꯈꯤ꯫ NSS ꯑꯃꯗꯤ NCCꯅ ꯑꯅꯧꯕ ꯀꯔꯤꯀꯨꯂꯝ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯊꯪꯁꯤꯠꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ HOD ꯗꯥꯛꯇꯔ ꯀꯦ. ꯏꯟꯗ꯭ꯔꯀꯨꯃꯥꯔ ꯁꯤꯡ ꯑꯃꯗꯤ ꯏꯪꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ A. ꯍꯦꯅꯤꯌꯥ ꯗꯦꯕꯤꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯦꯊꯃꯦꯇꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ HOD ꯗꯥꯛꯇꯔ S. ꯁꯃꯔꯦꯟꯗ꯭ꯔꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯅ ꯈꯪꯍꯟꯈꯤꯕꯒ ꯏꯔꯣꯏꯅꯅ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ HOD ꯗꯥꯛꯇꯔ ꯋꯥꯏꯈꯣꯝ ꯔꯣꯃꯦꯁꯅ ꯖꯦꯅꯔꯦꯜ ꯏꯗꯨꯀꯦꯁꯟ ꯂꯥꯏꯟ ꯇꯝꯂꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁ LKVVFꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯃꯇꯝ ꯀꯛꯇꯕ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯝꯕ ꯃꯇꯨꯡ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ MLAꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯄꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯌꯩꯊꯣꯛꯈ꯭ꯔꯦ꯫ ꯆꯠꯊꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯃꯤꯌꯥꯝꯅ ꯁꯑꯣꯝꯕꯨꯡ, ꯂꯝꯂꯥꯏ ꯕꯖꯥꯔ, ꯅꯣꯉꯥꯗꯥ, ꯁꯥꯕꯨꯡꯈꯣꯛ, ꯌꯥꯏꯉꯪꯄꯣꯛꯄꯤꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡ ꯊꯠꯈꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯉꯩ ꯃꯅꯨꯡꯗ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA, ꯏꯝꯐꯥꯜ ꯏꯁꯀꯤ SP, ꯑꯦꯗꯤꯁꯅꯦꯜ SP, ꯖꯥꯠ ꯔꯦꯖꯤꯃꯦꯟꯒꯤ CO ꯑꯃꯗꯤ ꯌꯥꯏꯉꯪꯄꯣꯛꯄꯤ PSꯀꯤ OC ꯌꯥꯎꯅ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯌꯥꯏꯉꯪꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯍꯥꯏꯅ MLAꯅ ꯊꯥꯖꯕ ꯄꯤꯔꯛꯄꯗꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯍꯟꯗꯣꯛꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA KH ꯏꯕꯣꯝꯆꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯀꯣꯛꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯍꯧꯔꯒꯦ ꯂꯣꯏꯅꯅ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯏ ꯀꯌꯥꯅꯁꯨ ꯑꯩꯈꯣꯏꯒ ꯅꯨꯡꯉꯥꯏꯅꯗꯕꯁꯨ ꯂꯩꯇꯦ, ꯃꯔꯨ ꯑꯣꯏꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗꯗꯤ ꯕꯟꯅꯆꯤꯡꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌా ꯑꯃꯁꯨ ꯂꯩꯕꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ LKVVFꯅ ꯆꯪꯁꯤꯜꯂꯝꯕ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯍꯟꯗꯣꯛꯄꯗ ꯌꯥꯅꯔꯦ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯉꯁꯤꯗꯒꯤ ꯊꯕꯛ ꯍꯧꯔꯦ ꯐꯣꯡꯗꯣꯛꯈꯤ꯫ ꯎꯈ꯭ꯔꯨꯜ ꯕꯟ ꯇꯧꯅꯤ ꯍꯥꯏ, ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯕꯟ ꯇꯧꯅꯤ ꯍꯥꯏ, ꯑꯩꯈꯣꯏꯒ ꯅꯣꯏꯒꯁꯨ ꯀꯩꯁꯨ ꯅꯨꯡꯁꯤꯅꯗꯕ ꯂꯩꯕ ꯅꯠꯇꯦ, ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯍꯥꯏꯕꯅꯆꯤꯡꯕꯁꯨ ꯃꯌꯥꯝ ꯂꯩꯕ꯫ ꯑꯗꯨ ꯃꯌꯥꯝꯗꯣ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁ ꯑꯗꯨꯒ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯐꯖꯅ ꯈꯟꯊꯕꯤꯔꯦ꯫ ꯑꯗꯨꯒ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕꯗꯨ ꯇꯧꯖꯔꯒꯦ, ꯕꯟꯁꯤꯗꯤ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯕꯟꯗꯨ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯔꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯌꯥꯅꯕ ꯑꯃ ꯉꯁꯤ ꯁꯄꯣꯔꯠ ꯑꯗꯨ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁꯀꯤ ꯗꯤꯄꯨꯇꯤ ꯀꯃꯥꯟꯗꯔ ꯕꯤꯔꯦꯟ ꯀꯨꯃꯥꯔ ꯃꯣꯏꯔꯥꯡꯆꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯉꯁꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ MLA ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯄꯨꯟꯕꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯄꯤꯔꯛꯈꯤꯕ ꯊꯥꯖꯕ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯍꯟꯗꯣꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯂꯧꯈꯠꯂꯛꯇꯕ ꯇꯥꯔꯕꯗꯤ ꯂꯝꯗꯝ ꯑꯁꯣꯝꯒꯤ ꯃꯤꯌꯥꯝ, ꯀ꯭ꯂꯕ, ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ CSOꯁꯤꯡꯒ ꯂꯣꯏꯅꯅ ꯍꯦꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯥ 15 ꯁꯨꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯏꯔꯥꯡ ꯑꯁꯤꯒꯤ ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯔꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯕ ꯂꯦꯞꯄꯤꯔꯣ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯄꯟꯆꯥꯌꯦꯇꯤ ꯔꯥꯖ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯅꯥꯆꯧ ꯄꯟꯊꯣꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ PRIꯁꯤꯡꯕꯨ ꯁꯧꯒꯠꯄꯤꯌꯨ, ꯑꯩꯈꯣꯏ ꯈꯥꯡꯕꯗ ꯋꯥꯔꯦ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯈꯤ꯫ ꯈꯣꯡꯖꯪꯂꯣꯏ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯔꯤꯕ ꯕꯤꯁꯅꯨꯄꯨꯔꯗ ꯂꯩꯕ ꯖꯤꯂꯥ ꯄꯔꯤꯁꯗ GPꯒꯤ ꯆꯦꯌꯔꯄꯔꯁꯟ, ꯄ꯭ꯔꯙꯥꯟ, ꯃꯦꯝꯕꯔꯁꯤꯡ PRIꯁꯤꯡꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟꯁꯤꯡ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯀꯩꯁꯥꯝꯊꯣꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯜ
Demand taurakpagi mayokta school asigi mahairoi amadi oja singa punna wakat mifam chathakre school asigi mamangda chathakiba wakat mifam aduga mailenina school asigi headmistress Salam Sunita nahai tungi yumber oigadoriba angang singi makhong sompham oriba mahailoi sangda extortion gi thabak asi chathabiganu School asida siagi demand lakpa organization asi aduki matik yamkre lan asigi manungda organization asi aduki matik yamkre mamangi matamda leirambadagi ka ama hengalakle school asida lakliba organization asi asengbara sengdabara amata khandokpa ngamdre makoina talakliba siagi demand asi puba thangba ngamloidaba ngaktani lonina masing yamlakpanina oja singda awaba ama mayoknare asigumba thawong kaya asina school asigi academic calendar chauna akaiba lakle asigumba makhagi puba thangba ngamloidaba demand asi oja singda tobiganu oja singna lebak amagi tungi yumber oigadoriba naha sing asi semlibani oja singna leba asigi thokliba irang asigi matangda angamba mating pangduna su lakpani maram aduna akaknaba demandi tobiganu haina appeal tawrakli Lan kirabadi jangloidabani jangkrabadi handokloidabani haibagi wakhalon leiri haina Peace and Protection Committee chakpa phayeng President Angom Jiten fongdokre wapam masingasi Peace and Protection Committee chakpa phayeng senduna athoba singi ningsing khubam maikhum hangdokpa amadi haikat lekat tambagi thoram ama phayeng konchangda pangthokiba thoram aduga mailenina fongdokibani thoram aduda kokomi coordinator T.A. Somarendro Kokomi spokesperson K.S. Athoba Imagi Mairagi co-convener R.K. Sunita Fayeng Awang Laibungi Kulakpa N. Toyai Chakpa Fayeng Makha Laibungi Kulakpa A. Vorajao Fayeng GB Administrative Committee Chairperson Angom Gojendro Sekmayasiki former Minister Ningthauzam Biren Fayeng Apunba Nupiluk ki President A. Tomalai Fayeng Apunba Umang Committee ki President A. Leibak Chauna Jingbana Athoiba Mitungyan Sing Oike Tharamadugi Manung Channa Athoba Mangagi Maikum Hangdok Laba Matungda Athoba Mangagi Imungi Miyoi Singbo Ikai Kumnam Utki Peace and Protection Committee Chakpa Fayeng ki President Angom Jiten na makha taraduna hai Kuki Singa naknana leiba Fayeng asi May 3 haurakhiba lan aduna awaba kaya ama mayoknahale Tungi charon churuna kuki haiba furup asi masi yauna falamdaba oire haina khanghawnaba achoba daita lauraga maikum asi hangdokpagi thorom asi pangthokpani chahi amaga tha ahum chupna chatharakliba lan asi loisinge hairabadi nahana loisinba yarabani adubo central government ki yakai yengtuna ngasi phawba leiri state government asi central government ki makhada leirabara haina achobo hang oirakli lan asi thengnabada kiraga chenbagi mahota ngamthoknaba ama changi Central Force na kuki furup singbu ngaktraba matamda makoi maitigani khangbadagi AR lokthokpa yaroi haina khongjang sangsile masing yamlaba Central Force deploy tawriba singda piriba chakthak asi pamurakle thokliba lan asida leikidraba kayasina makhataba athoba leiroidra khalambani adubo ngasidi training loiraba kayama mapung phana thoklakle Maramadna mipum kudimak amato oina punchinduna iramda masi kannaba honarasi haina mahangna makhatana fongdoki Indian forcing ye lakthok piro akoi idai pachi bu nungsiba ijati ji bu nungsiba furup mayam am leiri isin law mayam am leiri basi kasing le thengai ya kan lamthok na bagi khudong sa badu video ma hu bu da jaga si cham cham bu jaga si bo jangai jage jangse laga ko leim ye hai bu thona da igon da lejei Lakliba September ki tang 3 fawgi manungda IDP sing asibo masa gi yumda government na tawpham thokpa Laukhatpam thokpa chakhin thorang laukhat bitna mayumda hanjin hanbiyu mathok taragadi Manipurda leriba miyamsu angamba mateng pangjagi haina Bisnupur akoiba apunbalo balgi president LD Bachana fongdokre Lup asina senduna Bisnupurda pangthokpa pawgi mifamda waphamasi fongdokibani mahangna makha takibada ngasi ichil inaw kayana lanjenariba asi lanjenapam sungthok thoktabani adubo center amadi state lengak asina miyamgi life and property
ꯀꯟꯅꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯗꯕꯅ ꯃꯤꯌꯥꯝ ꯑꯁꯤ ꯅꯝꯗꯅ ꯂꯥꯟ ꯆꯦꯟꯍꯟꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯟꯂꯣꯐꯨꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯤꯌꯥꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯕꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛꯅ ꯁꯤꯜꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯍꯣꯟꯗꯣꯛꯄ ꯂꯩꯖꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜ ꯍꯨꯟꯗꯣꯛꯇꯨꯅ ꯆꯦꯜꯍꯟꯕ ꯍꯥꯏꯕꯁꯤ ꯅꯝꯗꯅ ꯂꯥꯟꯖꯦꯟꯅꯍꯟꯕꯅꯤ ꯂꯣꯏꯅꯅ ꯂꯩꯖꯔꯤꯕ ꯌꯨꯝ ꯂꯧ ꯍꯤꯡꯒꯣꯜ ꯑꯦꯁꯦꯠ ꯄꯨꯝꯅꯃꯛ ꯂꯥꯟꯗꯥꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯊꯣꯛꯂꯝꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯔꯝ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯟꯖꯦꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕꯤꯌꯨ ꯌꯨꯝ ꯊꯨꯗꯦꯛꯄ ꯃꯩ ꯊꯥꯗꯣꯛꯄ ꯇꯧꯔꯝꯕꯁꯤꯡ ꯈꯨꯗꯛꯀꯤ ꯂꯩꯕ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯀꯌꯥ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝꯁꯨ DC ꯕꯤꯁꯅꯨꯄꯨꯔ ꯂꯧꯔꯦꯝꯕꯝ ꯕ꯭ꯔꯤꯀꯝꯒꯤ ꯈꯨꯠꯊꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯌꯧꯅꯕ ꯄꯤꯁꯤꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯃꯤꯌꯥꯝꯗ ꯏ ꯄꯥꯎ ꯌꯧꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯄꯥꯎꯃꯤꯁꯤꯡꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯐꯣꯔꯁꯁꯤꯡꯅ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯈꯨꯠ ꯊꯥꯕ ꯉꯥꯡ ꯁꯛꯂꯣꯏꯗꯕ ꯋꯥ ꯀꯌꯥ ꯉꯥꯡꯂꯛꯂꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌా ꯊꯣꯛꯂꯤꯕ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯕꯥꯜꯒꯤ ꯊꯧꯃꯤ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯇꯔꯥꯔꯛꯁꯨꯕ ꯅꯦꯁꯅꯦꯜ ꯍꯦꯟꯂꯨꯝ ꯗꯦꯒꯤ ꯊꯧꯔꯝ ꯉꯁꯤ ꯋꯥꯡꯈꯩꯗ ꯂꯩꯕ ꯄꯥꯟꯊꯣꯏꯕꯤ ꯑꯥꯔꯀꯦꯗꯇ ꯃꯅꯤꯄꯨꯔ ꯍꯦꯟꯂꯨꯝ ꯑꯦꯟ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠ ꯗꯦꯕꯂꯞꯃꯦꯟꯠ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗ ꯑꯃꯗꯤ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯟꯂꯨꯝ ꯑꯦꯟ ꯇꯦꯛꯁꯇꯥꯏꯜ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯍꯦꯟꯂꯨꯝ ꯑꯦꯟ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠ ꯗꯦꯕꯂꯞꯃꯦꯟꯠ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗ MHHDCꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ E.G.10 ꯅꯦꯁꯅꯦꯜ ꯍꯦꯟꯂꯨꯝ ꯗꯦꯕꯂꯞꯃꯦꯟꯠ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯕ꯭ꯔꯥꯟꯆ ꯃꯦꯅꯦꯖꯔ T.H. ꯁꯥꯟꯇꯤꯀꯨꯃꯥꯔ ꯑꯃꯗꯤ ꯗꯤꯔꯦꯛꯇꯔ ꯑꯣꯐ ꯍꯦꯟꯂꯨꯝ ꯑꯦꯟ ꯇꯦꯛꯁꯇꯥꯏꯜ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ K. ꯂꯝꯂꯤ ꯀꯥꯃꯩꯅ ꯃꯊꯪꯁꯤꯠꯅ ꯆꯤꯐ ꯒꯦꯁꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯔꯦꯛꯇꯔ ꯑꯣꯐ ꯍꯦꯟꯂꯨꯝ ꯑꯦꯟ ꯇꯦꯛꯁꯇꯥꯏꯜ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ K. ꯂꯝꯂꯤ ꯀꯥꯃꯩꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯨꯝꯖꯥ 2015ꯗ ꯍꯦꯟꯂꯨꯝ ꯗꯦ ꯑꯁꯤꯒꯤ ꯍꯧꯗꯣꯛꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯦꯟꯂꯨꯝꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯁꯥꯕ ꯑꯃꯗꯤ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎꯖꯦꯜ ꯄꯤꯅꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕꯅꯤ ꯂꯣꯏꯅꯅ ꯍꯦꯟꯂꯨꯝꯒꯤ ꯐꯤꯁꯥꯕꯤꯁꯤꯡꯒꯤꯗꯃꯛ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕ ꯌꯥꯕ ꯃꯇꯦꯡꯁꯨ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯊꯧꯔꯝ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 60ꯗ ꯄꯥꯡꯊꯣꯛꯂꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯅ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯄꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯇꯣꯉꯥन ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯀꯌꯥ ꯂꯩꯔꯕꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯍꯦꯟꯂꯨꯝ ꯄ꯭ꯔꯗꯛꯁꯤꯡ ꯂꯩ ꯃꯁꯤꯅ ꯃꯁꯥꯒꯤ ꯐꯨꯔꯨꯞ ꯑꯗꯨꯒꯤ ꯀꯜꯆꯔ ꯂꯣꯏꯅ ꯇꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯈꯤ YK ꯀꯣꯂꯦꯖꯀꯤ ꯏꯀꯣꯅꯣꯃꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ ꯈꯥꯡꯉꯦꯝꯕꯝ ꯑꯔꯨꯟꯗꯥꯁꯅ ꯏꯕ ꯑꯦꯗꯚꯥꯟꯁ ꯑꯦꯟ ꯏꯟꯇ꯭ꯔꯣꯗꯛꯇꯔꯤ ꯃꯥꯏꯀ꯭ꯔꯣ ꯑꯦꯟ ꯃꯦꯀ꯭ꯔꯣ ꯏꯀꯣꯅꯣꯃꯤꯛꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯑꯃ ꯉꯁꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯤꯅꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯐꯣꯡꯈ꯭ꯔꯦ YK ꯀꯣꯂꯦꯖ ꯋꯥꯡꯖꯤꯡꯒꯤ ꯏꯟꯇꯔꯅꯦꯜ ꯀ꯭ꯋꯥꯂꯤꯇꯤ ꯑꯦꯁꯨꯔꯦꯟꯁ ꯁꯦꯜ ꯑꯃꯗꯤ ꯔꯤꯁꯔꯁ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯏꯀꯣꯅꯣꯃꯤꯛꯁꯀꯤ ꯍꯦꯗ ꯄ꯭ꯔꯣꯐꯦꯁꯔ ꯍꯦꯃꯟꯇ ꯃꯣꯏꯔꯥꯡꯊꯦꯝꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ YK ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯗꯥꯛꯇꯔ ꯁꯣꯏꯕꯝ ꯒꯤꯔꯤ ꯁꯤꯡꯅ ꯊꯧꯔꯝ ꯃꯄꯨ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯏꯀꯣꯅꯣꯃꯤꯛꯁꯀꯤ ꯔꯤꯇꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯅꯣꯡꯃꯥꯏꯊꯦꯝ ꯃꯅꯤꯛꯆꯥꯟ ꯁꯤꯡ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ngasi fongliba laik adugi matangda college asigi department of economics ki retired associate professor Dr. Waikum Kumar Singh na review piki Manipur State Power Distribution Company Limited MSPTCL amadi Manipur State Power Company Limited MSPCL gi Group C amadi D gi thabak launaba kumja lisingani kunda pangthokiba written tha asigi taramanga faubada haidoktrabadi chara henba yauna makhal makhagi khongjang changshilagani haina recruitment asida sarugya kiba candidate singi maikidagi thamnakli Wapamasi Manipur Press Club ta pangthokpa paumi singa unabada recruitment asida sarugya kiba candidate yumkhaiba Manoj na phongdorakibada kumja lisingani taramapanda MSPDCL amadi MSPCL na Group C amadi D gi oina thabak launaba Written test kumja lisingani kunda pangthokibani adubu matam sangna result haidoktabana mai leinaba authority singda recruitment asida sarugya kiba candidate singna taksinduna laki mari leinaba power minister ga candidate singa unabada written test asigi result chaliba chahi asigi August natraga September tha phawbada soidna haidokani haina thajaba pirakhibani adubu
Haudik chathariba State Assembly mifamda ngarang Power Minister na written test asi chahi asigi December faubada haidokani haina fongdolakpa simangna hana khalamba duga tayonnaba oina thokle loina lawkiba thabak asi ngaiduna leibagi mahutta atopa thabak sing thajinba yadabra haina minister na assembly da thamki wafam asimak candidate chungna apenba oide tha asigi taramanga faubada written test asigi result haidoktrabadi candidate chungna jara henba yauna makhal makhagi khongjang Sangsin lagani haina khataki August na September na hai ba no thu matanda September ki date 15 phokda koi candidate ma mai kai de haido khan pa mi karigumba September ki date 15 aslo da haido ta ta ragadi koi candidate ma amna makhal makha kaya gi koi khongjang sangsal lagani koi September date 15 phokda kai ma haido ragadi koi sara henba khongjang sangsal lagani haina kaya gi thoda khamjai Ministry of Corporate Affairs Government of India na Sakhanglaba World Red Foundation West Bengal na Manipur State Social Welfare Board ki chairperson amadi Manipur lenga ki Agriculture Department ki director shu oirambi Dr. Rajkumari Nayanchana Devi da ngasi tongan ba film mangada sakhangladuna tongan ba award sing bid nai kai khumna utkre thoidok hendokna leipak sigi miyam gi damak ka thokpa magalona leba Thabak Tauriba Civilian Singda Piba Mahatma Gandhi Iconic Peace Award Lisingani Kunmari Mother Teresa Social Reformer Award Lisingani Kunmari Swami Vivekananda Philosopher Award Lisingani Kunmari Netaji Subhash Chandra Nationalist Award Lisingani Kunmari Amadi Sardar Vallabhbhai Patel Unity Award Lisingani Kunmari asi World Red Foundation ge Director Raj Bihari Kayat Amadi Shravani Kayat Anina Kuyek Pidna Ikai Kumnaba Ulakibani RK Nayanchana Devi Kumjal Isingani Tara Dagina Tara Homdoi Fauba Manipur State Social Welfare Board ki chairperson Oirambatanatna Manipur Lenga ki Agriculture Department ki Director Oina Kumjal Isingani Mapangi December Kuntramatuda Thabaktagi Pothaki Mahak AIB Amasuni Mahangna Lepak Miyangwidamak Amadi Sahityagi Lamda Hotnariba Kayabu Sakhangadna Airu Asian University Estonia Amadi Maharishi Bhagavata Ayurveda and Yoga Saksik Sansthan Indiana Honorary Doctorate Award Lisingani Kunmari Social Work Pidna Ikai Kumna Utkre Masigi Sumatakta National Amadi International Gi Award Kyaso Pangkre Kharadang Pallabada Bharat Jyoti Award Bharat Gaurav Award Nompok Panthobi Award Regional Achiever Award Indo-Nepal International Award Lisingani Kunmathoi International Lifetime Achievement Award Lisingani Kunmathoi Amadi Indo-Spanish International Award Lisingani Kunmari Asina Singbani Ngasi Kasar Silchar gi Rongpur da leiba Kaisam Luang Sanglenda Assam Valley gi tongan ba CSO singyawna mpham ama pangthoktuna Young Manipuri Council Assam YMCA koba lup ama semkre ngasi gi thoramasida advocate Ramakanta Singna thobu oiki lunina saknaiba writer Barak Valley gi Dr. Y Kunjalal Singha Assistant Professor Janata College ki Y Prafulor Singha Social Activist ki SS Singhajit Singh Ward Commissioner of Lalabazar Konsam Bapi Social Activist Retired Headmaster Y Manikanta Singha Assam University ki Professor Dr. KS Jiren Singha Amadi Retired DSP of Meghalaya Kaisam Babu Singhana Daesta Pamki Mifamasida Wangang Kibasingna Mitay Hanaha Kayana ngasi amato oina Punsinduna nationalism gi wakalon sagatpa thauna leina thamoi sengna miyam gi thabak tawba amadi kanagumba amabu namthagi khandana unity oina thabak tawbiu haibina chingbo afam sing nauna semkiba loop asida punna executive body member nipuma thoi oiki president NG Roman Luang general secretary Rosen Irom amadi finance secretary apumite oina khanki Thobal DC Office Complex tagi SDO Building da leiba Strong Room ngakpagi duty tawriba nupa ama sidna leremle thogdo asi ngasi ayuk pung 9:40 tabda thokibani hari leikidraba miyoidu sangayampham part 1 nungfo bazar maning leikai dagi
MD Zafar Ali sahi yankainithoi apokpa laikhidraba Yusuf Ali mahak 3rd IRB gi jawan amani mahak ki rifle number 1194528 ni mahak ayuk pung 9 dagi ayuk pung 10 fawba phamaduda duty tabani hari tha asiki 15 da pangthokadaba Independence Day gi Rehearsal parade tawringaida makhol ama taki haina yenglubada SDO office ki office mamangda Santri Berek Manungda Siba Hakjang adu taraga lerambani hari thaudo adu masa mathanta kapsilaga sijaba oirangani thajanari Uttar Pradesh ki Gorakhpur da thokiba food poisoning tawbadagi laikanaduna lakiba angangsinggi manungda chahi 15 suraba nipa macha amanga silekidre Meheruna village da leiba Pandit Din Dayal Upadhyay Ashram School ki Mahairoi Marfurom School Mil charubadagi puknaba oba mari khonghamadagi thokpadagi hospital da pukatuna laikanaki haujiksu Dioria Medical College da Mahairoi humfumato laikanari thodo aduda District Magistrate Divya Mittalna Awaba phongdoki Kunaida sel thungi pibam sothana leiba imung singdagi free da mahai masing tamhaliba afaba Mahairoi da khudongchaba piriba residential ashram school sing adu state adugi social welfare department na chalaibani Asigumba school Marfutara Mari Uttar Pradesh ta lei hari Bangladesh ki hanagi Prime Minister Sheikh Hasina na fam thadok laga adudagi chenkrabagi matungda Nobel laureate Muhammad Yunus na luchingba interim government am semkhre interim government adugi ate members sing ngasi finalize tawgadori Yunusbu khankiba do protest leaders Mahairoi Singh Lanmigi luchingba Singh civil society members singi oiba meeting ama tawraba matunda khankibani 2008 dagi leibak adugi PM oina rule tawrakibi Sheikh Hasina na dhokaba numita fam thadolaga chelakna Uttar Pradesh ki Ghaziabad ta leiba Hindon Airbase ta C-130 transport aircraft tawna thunaki mahak yum amada tekta kaina lei hari mahak political asylum launaba London da chatkadori hainari Supreme Court Bar Association SCBA President AM Mehboob Uddin Khokonna India da Sheikh Hasina amadi mahaki sister Sheikh Rehana Faraga Bangladesh ta hanbiraknaba haijakre Bangladesh ta thokiba anti-reservation policy gi khongchat manungda Hasina gi party gi member kun hakjang phangkhre passenger chamaga marfutara mapan amasung angang taruk puduna dakadagi pairakiba Air India flight Delhi da tungnakre hanagi PM opposition leader Begum Khalida Jiabu house arrest tagi President Muhammad Sahabuddin na thadokre protester lising kyana dakada leiba Hasina gi yumda changlaga pochai mal changkya mangan takhankre amadi New York ta leiba Bangladesh consulate ta thetpa Sheikh Hasina gi apokpa Sheikh Mujibur Rahman gi portrait adu laukthokre hai aroibada mariba paw amuhana Ngasigi assembly gi mifamna tongan departmentary ki lupa crore 3,530 lakh taraga 1,000 gi sempam pass tawkre ahumlak suba Mr. Kakjing District Bodybuilding competition ngasi pangthokre Lan kirabadi changloidabani changkragadi handokloidabani haina Peace and Protection Committee chakpa fayingi President Jitendra Phongdokre Loinana Uttar Pradesh ki Meheruna village da food poisoning tawbadagi Mahairoi Marfu laikanakre Mahairoi ama laikire Image PAODAM pizaba ngasigidi matang asa losinjari mi ing tabi basingbu amuka na khurumjari